mayam bohang muktada kangli divir tara nokchari ngasi mayam gi film da kudol tam jaga doriba movie asigi mami Murderbaad movie sigi rating khara palabda IMDb da 4.8 ki rating phangli amsong Google user singna 84% gi like pi kheba movie ni adugu movie sida thoido hindongna saktam langliba singi marakta Kanika Kapoor Saloni Batra Nakul Roshan Sadev Manish Chaudhary asina chingmani movie se crime thriller the best of a movie amni aduga movie se gi wide ba matamda karigumba soikiba langkiba yawba taragasu mayamna ngapigani movie se gi hobaga sinda aikoina uba phangdiba se Joypur hariba lamase ba uba phangni matang asida aikoina Joypur gi gali sing asida uba phangdiba se Maksud hariba na pasi ba uba phangni Maaksu mi kya marumna halagi tuplagi hairituna mahapu koitanta naduna laupagi mawng ase aikoina uri adu maaksu masabu kanjana bidamakta gali amadagi gali amada yum amadagi yum amada asum chenjaraduna mathwai kanaba lakchaki asum tanaduna chelakpadagi mahaksu mini tempo macha amada mahak locharami aduga mini tempo adubu thoriba napa aduna JS kawi aduga mahana mi sing aduna tanrakpa matamaduda Maksud hariba nupasi mahaki gari sira lole habigi wapam asi takthoklamde mataw usumna maksud chu mapam maduda mahak lotsaraduna makhoi sing adudagi mathwai hingjeba ngamjahawi asum tawduna jayasu mahaki tempo machalu thordana asum lakhe asum laktuna mahana acha thak yonba dhaba magi manakte yoropam matamaduda masu mahaki gari dugi maningda changchilaktuna kanano gari sira yawriba sibu haiduna hangdoktuna yinglami madigdi jayas hariba nupadana maksud pu Mahak mafam maduda lairiba dhaba aduda asa athak chaminasi haiduna kauthoraki mafam madura makhoi phamin naratuna asa athak chaminarami amasung makhoi ni wari asumcham sanare jayasna maksutta hanglibase karigidamutuna makhoi nangbo tanaribadi haiduna hanglapa matamaduda makhoi asi muslimgi yamna aphawba geng amagi mi ngaktani aduga makhoi nangbo karigi tanaraklibno haiduna hangluba matamdadi geng leader adugi machanupidubo aina koirubani maram adugi damukta aibo hatke haiduna tanaraklibani haiduna harakhe Mahapu kanbirapoi damukta Thagatchari haiduna harakhi asum thoduna JS pu mahana nangna kalai dagi no haiduna hangpa matamadura JS na haraklebase ai West Bengal dagini aduga mafam madura leiba hospital amada ai thabak tawduna leirapani adubu haujikti mafam masira laktuna thabak thiribani haiduna harakhi karigiro nangna thabak tothololebede haiduna hangpa matamaduda hospital da tawriba thabak adu aina pamdabai damukta ai Joypur da laktuna thabak tawribani haiduna harakhi Housing mafam masira ina tai chaba thabak ngamta phangdre karigumba adomna yaragadi aibu thabak amtang pibiyo haiduna harakhi madigidi maksud haribana pasi travel agency amra thabak tawbana pamani mana Gupta and Gupta hariba travel agency sida JS haribana pasi bu porakhe mafam maduda mi amasu foreigner kya laktori aduga mafam madugi guide amta leiti haiduna harakhibani tawbadabu matang adu chana mafam maduda maksudna mafam madura JS portana mahapo travel agency sida guide oina thabak tawholasi haiduna harakhi JS asi English ngangba haibagi damakta mahapo guide oina mafam madura thabak pikhibani madigidi makhoi nisu thabak phanglabanina haraubuna lumankituna makhoi travel agency dugi mapandu leiba anuban chacha gi dukan adu laktuna mafam madura cha thakuna lerami madigidi makhoi su mafam madura wai sanaduna kadai deino khotpno haiduna hangnaduna lerami madigidi mathang numit aduda koina uba phanglibase group ama mi 15 mun saba group ado Joypur koiba lalami makhoi damata guide oriba se JS na orimi matamadu bus driver sing adu so dharna phamduna protest tawbana maram moreduna makhoi gi gari si thobina balaitavadagi maksud pu Gupta na phone tawduna makhoi gari do thobiyo haduna harakhi asum tawduna driver sina maksud na ori aduga makhoi guide sina JS na oreduna makhoi bu Joypur koiba pubirakhi JS na makhoi bu samasam koiba pubiba aduda makhoi gi group aduda nupi masak phajabi ani yauri amana Isabel kawi amana Sally kawi Sally hariba nupi sti kitang sawanba amasung kitang arrogant oiba nupi amani adubu Isabel hariba nupi haibidi isa hariba nupi sidi JS na tawriba mawng sing aduna mahak yamna munna yingjarami amasung JS na jagoi sariba kholiba sing adu mahana uruba matamda mahakki thamoi sumatpa haibidu oirami maram aduna koiba yaba koiruraba matungda makhoina hotel aduda halappa matam aduda Isabel na JS pu kaurami amasung jagoi tambiyu haiduna harakhi Isabel hariba nupi ase half breed ni haibidi mapana London da leba aduga mamana Indian ni maram aduna mahakso London dagi India da koiba lakhibani mataw usumna Isabel na JS pu thagalamdana mahakso mahakki kaadru laklami mahakki kaadru lakpa matam aduna mahakka Sally ga thengnarami Sally ga thengnaba matam aduda Sally ga ngasai mahakka unaba matamda Sally ga mahakka wari sanaba matamda Sally na mangoda ngangningdaboi ngakpagi mawng aduda
ꯉꯥꯛꯄꯤꯒꯅꯤ ꯑꯩ ꯉꯁꯤ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯇꯕꯩꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯣ ꯐꯔꯦ ꯑꯩꯈꯣꯏꯅꯤ ꯍꯧꯖꯤꯛꯇꯤ ꯇꯤꯟꯅꯔꯁꯤ ꯑꯗꯣ ꯑꯩꯒꯤ ꯀꯥꯔꯗ ꯆꯠꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯁꯦꯂꯤꯅ ꯏꯖꯥꯕꯦꯜꯕꯨ ꯃꯍꯥꯛꯀꯤ ꯀꯥꯔꯔꯣꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯤꯌꯥꯏ ꯆꯟꯕ ꯅꯨꯄꯥ ꯑꯃ ꯃꯍꯥꯛꯁꯨ ꯌꯨ ꯐꯨꯟꯗ ꯉꯥꯎꯗꯨꯅ ꯍꯥꯏꯔꯨꯝ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯀꯤ ꯂꯒꯦꯖ ꯑꯗꯨ ꯃꯍꯥꯛ ꯊꯥꯡꯕ ꯉꯝꯗꯅ ꯃꯍꯥꯛꯁꯨ ꯐ꯭ꯔꯦ ꯐ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯁꯣꯗꯨ ꯂꯧꯊꯣꯛꯇꯨꯅ ꯀꯥꯗꯨ ꯍꯥꯡꯒꯦ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯍꯥꯡꯒꯦ ꯍꯣꯠꯅꯔꯤꯕ ꯀꯥꯗꯨꯗꯤ ꯁꯦꯂꯤꯒꯤ ꯀꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯀꯥꯗꯤ ꯑꯁꯣꯝꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯀꯥꯗꯨꯗ ꯆꯠꯈ꯭ꯔꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯠ ꯃꯅꯥ ꯑꯗꯨ ꯃꯑꯣꯡ ꯑꯃ ꯏꯇꯥ ꯇꯥꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯀꯥꯗꯨꯗ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯕꯕ ꯆꯪꯂꯝꯃꯤ ꯇꯧꯕꯇꯕꯨ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯁꯦꯂꯤꯕꯨ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯂꯩꯍꯧꯏ ꯃꯗꯨꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯖꯌꯦꯁꯅ ꯃꯈꯣꯏꯕꯨ ꯑꯁꯨꯝ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯁꯨ ꯀꯣꯏꯕ ꯄꯨꯕꯤꯔꯛꯈꯤ ꯀꯣꯏꯕ ꯄꯨꯔꯛꯄ ꯖꯒꯥꯗꯨꯗ ꯃꯈꯣꯏꯅꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯍꯥꯏꯕꯗꯤ ꯏꯖꯥꯕꯦꯜ ꯑꯃꯁꯨꯡ ꯖꯦꯁ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯗꯥꯏꯗꯒꯤꯅꯣ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯂꯣꯏꯅ ꯍꯪꯅꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯏꯖꯥꯕꯦꯜꯗ ꯍꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯖꯥꯕꯦꯜ ꯑꯁꯤꯒꯤ ꯃꯄꯥ ꯑꯁꯤꯅ ꯐꯣꯔꯦꯅꯔꯅꯤ ꯍꯥꯏꯕꯗꯤ ꯂꯟꯗꯟꯗꯒꯤꯅꯤ ꯑꯗꯨꯒ ꯏꯃꯥ ꯑꯁꯤꯅ ꯖꯣꯏꯄꯨꯔꯗꯒꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯃꯃꯥꯡꯊꯛꯀꯤ ꯃꯦꯃꯣꯔꯤꯁꯤꯡ ꯑꯗꯨ ꯃꯥꯡꯈ꯭ꯔꯕꯅꯤꯅ ꯑꯅꯧꯕ ꯃꯦꯃꯣꯔꯤ ꯁꯦꯝꯒꯠꯄ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏꯅꯤ ꯑꯁꯨꯝ ꯂꯣꯏꯅꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯑꯃꯅ ꯑꯃꯕꯨ ꯄꯥꯝꯕꯒꯤ ꯃꯑꯣꯡꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯈꯣꯏꯅꯤ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯖꯦꯁꯅ ꯃꯉꯣꯟꯗ ꯍꯌꯦꯡ ꯄꯨꯡ 7ꯗ ꯊꯦꯡꯅꯁꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯍꯥꯏꯕꯗꯤ ꯏꯖꯥꯕꯦꯜꯁꯨ ꯃꯍꯥꯛ ꯉꯟꯇꯥꯅ ꯍꯧꯒꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯖꯦꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯖꯦꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅꯤ ꯑꯌꯨꯛ ꯉꯟꯇꯥ ꯁꯥꯏꯀꯜ ꯊꯧꯃꯤꯟꯅꯗꯨꯅ ꯃꯈꯣꯏꯁꯨ ꯖꯦꯁꯅ ꯍꯦꯛ ꯆꯥ ꯊꯛꯐꯝ ꯖꯒꯥꯗꯨ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯏꯖꯥꯕꯦꯜꯕꯨ ꯑꯍꯜ ꯑꯗꯨꯗ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯀꯔꯤ ꯏꯁꯩꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯏꯖꯥꯕꯦꯜꯁꯨ ꯏꯪꯂꯤꯁꯀꯤ ꯏꯁꯩ ꯑꯃ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯖꯦꯁꯅꯁꯨ ꯃꯍꯥꯛꯀꯤ ꯕꯦꯡꯒꯣꯂꯤ ꯏꯁꯩ ꯑꯃ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯂꯩꯔꯤꯁꯤꯅ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯖꯦꯄꯨꯔꯒꯤ ꯒꯂꯤ ꯑꯃꯒꯤ ꯃꯃꯤꯡ ꯇꯥꯛꯂꯗꯨꯅ ꯃꯗꯨꯗ ꯂꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯏꯖꯥꯕꯦꯜꯗ ꯍꯥꯏꯔꯛꯈꯤ ꯅꯣꯡꯃ ꯀꯣꯏꯔꯣ ꯍꯥꯏꯗꯨꯅ ꯏꯖꯥꯕꯦꯜꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯏꯖꯥꯕꯦꯜ ꯑꯃꯁꯨꯡ ꯁꯦꯂꯤꯁꯨ ꯐꯝꯃꯤꯟꯅꯗꯨꯅ ꯃꯈꯣꯏꯁꯨ ꯑꯆꯥ ꯑꯊꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯌꯨꯁꯨ ꯐꯪꯕꯅꯤꯅ ꯃꯈꯣꯏ ꯌꯨꯁꯨ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯏꯖꯥꯕꯦꯜ ꯑꯃꯁꯨꯡ ꯁꯦꯂꯤꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯤꯕ ꯑꯁꯤ ꯏꯖꯥꯕꯦꯜꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯉꯁꯥꯏ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯌꯁ ꯍꯥꯏꯔꯤꯕꯁꯤꯒ ꯃꯍꯥꯛꯀ ꯈꯟꯅꯔꯛꯄꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯐꯣꯡꯗꯣꯛꯅꯗꯨꯅ ꯂꯩꯔꯝꯃꯤ ꯖꯌꯦꯁ ꯑꯃꯁꯨꯡ ꯃꯛꯁꯨꯗꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯥꯎꯗꯨꯅ ꯆꯠꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯏꯖꯥꯕꯦꯜꯅ ꯖꯌꯦꯁꯄꯨ ꯃꯈꯣꯏꯒꯤ ꯇꯦꯕꯜ ꯑꯗꯨꯗ ꯐꯝꯃꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯖꯌꯦꯁ ꯑꯃꯁꯨꯡ ꯃꯛꯁꯨꯗꯁꯨ ꯃꯈꯣꯏꯒꯤ ꯇꯦꯕꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯐꯝꯖꯤꯜꯂꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯛꯁꯨꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅꯗꯤ ꯁꯦꯂꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯩ ꯑꯗꯨꯕꯨ ꯁꯦꯂꯤ ꯑꯁꯤꯗꯤ ꯈꯔ ꯍꯥꯏ ꯀ꯭ꯂꯥꯁ ꯑꯣꯏꯕ ꯅꯨꯄꯤꯅꯤꯅ ꯃꯍꯥꯛꯀꯤ ꯊꯥꯛꯀ ꯆꯥꯟꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯟꯖꯔꯝꯃꯤ ꯃꯈꯣꯏ ꯃꯁꯦꯜ ꯑꯁꯨꯝ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯖꯌꯦꯁꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯧꯕꯇꯕꯨ ꯃꯛꯁꯨꯗꯇꯤ ꯃꯍꯥꯛ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯋꯥ ꯀꯌꯥꯃꯔꯣꯝ ꯉꯥꯡꯂꯛꯏ ꯍꯥꯏꯕꯗꯤ ꯌꯨ ꯊꯛꯆꯜꯂꯨꯕꯅꯤꯅ ꯃꯍꯥꯛ ꯅꯤꯁꯥ ꯈꯥꯏꯕ ꯍꯧꯔꯛꯈꯤ ꯃꯍꯥꯛꯅ ꯁꯦꯂꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯕꯁ ꯊꯧꯔꯤꯕꯁꯤ ꯆꯨꯝꯅꯗꯒꯤ ꯕꯁ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯗꯨ ꯙꯔꯅꯥ ꯐꯝꯕꯒꯤꯗꯃꯛꯇ ꯗ꯭ꯔꯥꯏꯚꯔ ꯂꯩꯇꯕꯒꯤ ꯑꯩꯅ ꯊꯧꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯩ ꯑꯁꯤꯗꯤ ꯇ꯭ꯔꯦꯚꯦꯜ ꯑꯦꯖꯦꯟꯁꯤ ꯑꯗꯨꯒꯤ ꯃꯦꯅꯦꯖꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯊꯥꯛ ꯌꯥꯝꯅ ꯅꯦꯝꯕꯗꯤ ꯅꯠꯇꯦꯗꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯁꯥ ꯑꯁꯤꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯁꯦꯂꯤꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯎꯁꯤꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪ ꯑꯁꯤ ꯏꯖꯠ ꯌꯥꯝꯅ ꯂꯩꯕ ꯃꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪ ꯅꯁꯥꯅ ꯅꯁꯥ ꯑꯁꯤ ꯏꯖꯠ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯖꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯃꯍꯥꯛꯄꯨ ꯏꯀꯥꯏꯕ ꯄꯤꯔꯝꯃꯤ ꯁꯦꯂꯤꯒꯤ ꯅꯨꯄꯥ ꯑꯁꯤꯁꯨ ꯏꯁꯩ ꯌꯥꯝꯅ ꯁꯛꯄ ꯍꯩꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯏꯁꯩ ꯁꯛꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯛꯁꯨꯗꯇ ꯏꯁꯩ ꯁꯛꯄ ꯍꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯛꯁꯨꯗꯁꯨ ꯌꯥꯝꯅ ꯍꯩ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤꯁꯨ ꯏꯁꯩ ꯁꯛꯄ ꯍꯩꯕ ꯀꯂꯥꯀꯥꯔ ꯑꯐꯥꯎꯕ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯦꯂꯤꯕꯨ ꯀꯅꯥ ꯂꯩꯇꯕ ꯃꯐꯝ ꯑꯃꯗ ꯃꯈꯣꯏꯅꯤ ꯈꯛꯇꯪ ꯃꯍꯥꯛꯅ ꯏꯁꯩ ꯁꯛꯑꯒ ꯇꯥꯍꯟꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯈꯣꯏꯅ ꯂꯥꯟꯅ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯁꯤ ꯌꯨ ꯊꯛꯆꯜꯂꯕꯅꯤꯅ ꯁꯦꯂꯤ ꯑꯁꯤ 3-4 ꯑꯣꯏꯅ ꯎꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏ 3-4ꯁꯤꯗꯒꯤ ꯑꯩꯅ ꯑꯃ ꯍꯥꯏꯕ ꯃꯇꯝꯗ ꯑꯃꯗꯤ ꯌꯥꯔꯛꯀꯅꯤꯗꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯉꯥꯡꯗ ꯉꯥꯡꯕ ꯍꯧꯔꯛꯈꯤ ꯋꯥ ꯑꯁꯤ ꯀꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯖꯦꯁꯅ ꯃꯛꯁꯨꯗꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯂꯤꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯖꯤꯟꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯏꯖꯥꯕꯦꯜꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤꯁꯤꯗꯤ ꯁꯨꯝꯅ ꯐꯥꯒꯤ ꯇꯧꯖꯕꯒꯤ ꯋꯥ ꯑꯣꯏꯔꯝꯒꯅꯤꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯜꯂꯨꯅꯨ ꯍꯥꯏꯗꯨꯅ ꯐꯤꯚꯝ ꯑꯗꯨꯕꯨ ꯁꯤꯆꯨꯋꯦꯁꯟ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯏꯖꯥꯕꯦꯜꯒꯤ ꯐꯣꯟꯗ ꯃꯃꯥꯅ ꯃꯦꯁꯦꯖ ꯊꯥꯔꯛꯈꯤ ꯑꯃꯁꯨꯡ ꯚꯣꯏꯁ ꯃꯦꯁꯦꯖ ꯑꯗꯨ ꯇꯥꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯨ ꯇꯦꯕꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯒꯤ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖ ꯑꯗꯨ ꯇꯥꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯖꯥꯕꯦꯜꯅ ꯍꯦꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯁꯣꯝꯗꯒꯤ ꯇꯦꯕꯜ ꯑꯗꯨꯗ ꯁꯦꯂꯤ ꯈꯛꯇꯅꯤ ꯐꯝꯗꯨꯅ ꯂꯩꯍꯧꯔꯤꯕꯁꯤ ꯃꯐꯝ ꯑꯗꯨꯗ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕ ꯃꯤꯌꯥꯏ ꯆꯜꯂꯕ
Nupi chopon a padu lai, Mausu Yupon the Ngau Laglibini, Adugo Seli the Mahana Mahoini Tina Sihadun Haraki, Habidi, friend on the Sihadun Haraki, Tawada was Seli in the Yakide, Kargi the Mutu Yadrib no Hadana, Hajan Hakotagi, Selisu Saudana no Patubu, Makaza the Kupano Take, Mausu Mafumadrigi Saudana Maki Karum da Muklaglami, Sabri Jala Live in a Pasiso, Selina Kupano Taram Badagi Mahagam Hongnami, Maramada Masu Mahaki Karum da Samusum Lami. Maki karum the lapum matamada, Seligi ka the power the lapum matamada, Seligi Tungin Pan the Damhana, Natacha the Tabaki Amarum Toki, Hibidi, Yamatukuchaning over Tabangaltani. Some like an icon, the cinema the Uberfunivasi, Isabel Hibidi Isaso, you fundang out in a mahal, Zeski ka the lalami, Zeski ka the laladuna mahana, Zes the Kaiba Horoke, Zesu Tanza the Iruza Totana Tolopagi Mong with Urupa Matanda, Nangdi, Zona Tolopachina Buhena sexy Winnie Hadina. Mahana Zespo Sumusum, Karantaba Horoke. Zesna di Isabelda, Nangasi Yu Yam Kana Ngao Galay, I know all ways and I see Hadun had a kibini, Tobudabu, Somlakanda, Isabel had a piece of London the Guiban Pinina, Mahana Zespo Sumaki Amasum Mapamaduna Makwaini, Pamuda, Intimate when Aduna, a hing and the Bandian K. No alapamatam da me Kudimaxing and the so Makwai, Long Queen of the Matal in a tonal K. Makoi saw some tonal Pamatamada, Zesna Kanakana Yavi Haduna, some check to Pumatamda. Seli Latabi Mong with Urubumatam the Mauso, Isabel Bocorduna, Nanga Seliga, Unada Brahadun Hangi, Adoga, Seli Sibu Ngasi, Tolok to River Natakana, Tolak with the Brahaduna, Mana Isabel Hanami, Mother Isabel support Bototuna, Seli the font of Umatamda, Seli Port Pakalakide, Matosuna Mauso, Seli Kar Salaga Hangu Haduna, Mausu Seli Karam Salami. Selika the Mahana some Japamatamada, Selika today, Tong Londona, so London and Bagimo and Matenaki, Matodu Urbamatam the Mahagan Naki Amazon, Mana Wapam Kudimaxangasi, Zeski Manatalat Matame. Alutaragri Karito Hadana, Hotel Manager the Unarasi Hadana, Hotel Manager the Unavalame, Hotel Manager the Unarakumatamada, Celia say a quite master key season at the Mahaki Kado, Tong Hangduni Yingli, Adubo, Maki Kado Mahalite. Adugo Mahaki so say, Aquagi garden at other layer in the Haduna, Aquagi me and a bit of kibini. Adugo Mahakala live no have say a quick hung the Hadun Harake. Adugo Masigo Pomase, Nakoi group me with Benina, Nakoi the Hana Tamban Chungani Haduna, I know Nakoi the Hana Tambani. Ado Police the Britam Bayavani, Makakari Toxiki Haduna Hakumatamatuda, Police the Hana complaint oro, Aduga, I saw Aquagi, Boss Gupta the Font or Haduna Harake. Asum to the Zesna Gupta the Font or the Gupta the Makoigi, two lally missing a dudagi, me among Hadna Pop Tomlami, Amazon, Hotel Durayan to Lapu Hadana, Paul Pirami. Matosuna Hotel missing and Duna, Police Font okay, Amazon, Mapamadida, Inspector, Surya Kansu Mahak, Hotel Lake, Hotel Mahaki, Officer Manikaluna Lalami, Madagi de Makwena, Mapamadida, investigation of some Tawu Horoke. Matosuna, Nupi the Gikado Karai had Hangake, Kadu the Chapel Matamadu Havidi. Seligi ka the chapel Matamada, Mapamadra Ladiba, Pillar da Eka Tainolambagi Mongama, Martinake, Amazon. Seligi Poseke Amrum, I with the big Amadi Hena Yamna, Puduna Lapagi Mongama, Man over Funky, I with the Piro Singado, Ubudra Camerum Suyalmi, Amazon, Baker the Camerum Suyalmi Mong the Urba Matunda, Matokorana no Sumna, Man Baker Sida, P. Camerum Hatra Pudra Lali with the Hadana Kanjarami. Police na Mapamadra, Mipum Kudimaxangado, Amom Dong when a Wang Pong to Horoke. Asum Todana, CCTV camera monitor Torbu Matamatuda, Nasagi, Matom Chada Panopado, Mahana, Seligi Kadi Mamana Toriba Karnchingado, Uruba Matamda, Somnakanda, policing at the Home Lurami, Asum Todana, Travel Agency, Dugi, Gupta Musung no Padabu, Seminasi Aduna Kototra Putoroke, Asum Todana, Police guide to the hospital at the Namakoibo Police Station Tamna Pudur Laki. Matosumna Police Station da Sabir Jalanda investigation to Matamada video the Mara Sabir Jalan Hariban Father Utke to the Mati you from the Ngori Benina Naranka Tokib no Habisi Ma Punka Kore Amazon Mara Toribaka and Singado to with the police the Mapo and Tina Jeremy Amazon policing na Chingarivasi Seli Ma Kibada Market could show the Nigong when he had in a Chingar K. Mother Sabina Haliva saying around the you from the Ngor lady Atuki Matunda I carry to Kibno Kangre I saw I car Changa Adumaktum Lapamali had in Harake. Madagidi, Polisu, Maki Mayokta, Atopa evidence of the Pangavanina, Mangona case pan with the Akide. Madagidi Matangini Mitana, Seligi Mama Papa Kodana, investigation to Horoke. Seli Sitilidani, Adapuman, Joy Pudala Livasi in a quick hung the Brahadun Hangi. Madame Mama Paduna Harivasi, Kangi had in Harake. Aduga, Natana PC as minus some to Brahadun Hangi. Nasana Pinatori, but Havagas and a Carino had in Hangma Matanda.
ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯈꯪꯗꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯉꯥꯛꯇ ꯂꯩꯇ ꯊꯕꯛ ꯑꯁꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯏ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯑꯃ ꯋꯥ ꯉꯥꯡꯅꯔꯨꯕ ꯃꯇꯝꯗ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯏ ꯑꯃꯁꯨꯡ ꯑꯁꯨꯝ ꯈꯟꯅꯕꯅ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯋꯥꯐꯝ ꯑꯃꯇ ꯍꯪꯗ꯭ꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯂꯣꯏꯅ ꯇꯧꯍꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯄꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯌꯦꯁ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯈꯪꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯋꯥꯍꯪ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯂꯨ ꯑꯃꯇ ꯐꯪꯕ ꯉꯝꯗꯕꯗꯒꯤ ꯅꯈꯣꯏ ꯆꯠꯂꯣ ꯑꯗꯨꯕꯨ ꯖꯣꯏꯄꯨꯔꯗ ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯃꯣꯏꯒꯤ ꯂꯦꯗꯤ ꯑꯣꯐꯤꯁꯔ ꯑꯗꯨꯅ CCTV ꯀꯦꯃꯦꯔꯥ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯗꯨꯅ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩ ꯆꯤꯊꯅꯗꯍꯧꯕ ꯀꯔꯤ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯤꯠ 4 ꯑꯃꯨꯛꯀꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯃꯥꯡꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯜꯂꯝꯃꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯑꯇꯣꯞꯄ CCTV ꯀꯦꯃꯦꯔꯥꯁꯤꯡ ꯑꯗꯨ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯆꯦꯛ ꯇꯧꯍꯟꯕ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯕꯦꯒ ꯑꯔꯨꯝꯕ ꯑꯃ ꯄꯨꯗꯨꯅ ꯆꯠꯄꯒꯤ ꯃꯑꯣꯡꯗ ꯎꯔꯝꯃꯤ ꯍꯣꯇꯦꯜ ꯑꯁꯤꯗ ꯃꯍꯥꯛ ꯑꯁꯤ ꯎꯗꯦ ꯀꯅꯥꯅꯣ ꯃꯍꯥꯛ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯇ꯭ꯔꯥꯚꯦꯜ ꯑꯦꯖꯦꯟꯁꯤꯗꯨꯒꯤ ꯃꯄꯨ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ ꯍꯥꯏꯕꯗꯤ ꯒꯨꯞꯇꯥꯕꯨ ꯀꯧꯔꯝꯃꯤ ꯒꯨꯞꯇꯥꯅ ꯃꯍꯥꯛ ꯑꯁꯤꯗꯤ ꯃꯛꯁꯨꯗꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯕꯦꯒ ꯑꯁꯤ ꯌꯥꯝꯅ ꯂꯨꯝꯕ ꯕꯦꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯆꯠꯂꯤꯕꯁꯤ ꯕꯦꯒ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯂꯤ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯛꯁꯨꯗ ꯑꯁꯤꯕꯨ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯒꯨꯞꯇꯥꯗ ꯍꯪꯉꯤ ꯑꯃꯁꯨꯡ ꯒꯨꯞꯇꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯇꯣꯞꯄ ꯇꯨꯔꯤꯁ ꯒ꯭ꯔꯨꯞ ꯑꯃ ꯀꯣꯏꯕ ꯄꯨꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯑꯩꯅ ꯊꯥꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯅꯝꯕꯔꯗꯨ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯅꯝꯕꯔꯗꯨ ꯂꯧꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯈꯨꯗꯤꯡꯃꯛꯇ ꯆꯦꯛ ꯄꯣꯏꯟꯠ ꯈꯨꯗꯤꯡꯃꯛꯇ ꯅꯝꯕꯔꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯇꯥꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯆꯦꯛ ꯄꯣꯏꯟꯠ ꯑꯃꯗ ꯑꯣꯐꯤꯁꯔ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯑꯆꯠ ꯑꯋꯣꯡ ꯆꯦꯛ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯛꯁꯨꯗꯁꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯊꯧꯖꯤꯟꯗꯨꯅ ꯂꯥꯛꯈꯤ ꯄꯨꯂꯤꯁꯁꯤꯡꯅ ꯆꯦꯛ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯛꯁꯨꯗꯁꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯃꯅꯤꯡ ꯍꯟꯗꯨꯅ ꯊꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯍꯦꯗ ꯑꯗꯨꯗ ꯄꯥꯎ ꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯒꯥꯔꯤꯗꯨ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯒꯥꯔꯤꯗꯨꯒꯤ ꯂꯣꯀꯦꯁꯟ ꯑꯗꯨ ꯊꯥꯔꯛꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯖꯨꯅꯤꯌꯔ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯖꯨꯅꯤꯌꯔ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯃꯛꯁꯨꯗꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ ꯃꯛꯁꯨꯗꯁꯨ ꯒꯥꯔꯤ ꯀꯟꯅ ꯊꯧꯏ ꯃꯛꯁꯨꯗꯅ ꯒꯥꯔꯤ ꯊꯧꯔꯤꯕ ꯑꯁꯤꯁꯨ ꯔꯣꯡ ꯁꯥꯏꯗꯇ ꯊꯧꯔꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯒꯥꯔꯤꯗꯨ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯥꯌꯔ ꯑꯗꯨꯗ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄꯗꯒꯤ ꯒꯥꯔꯤꯗꯨ ꯈꯥꯝꯗꯕ ꯌꯥꯗꯕꯗꯒꯤ ꯈꯥꯝꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯛꯁꯨꯗꯁꯨ ꯒꯥꯔꯤꯗꯨꯗꯒꯤ ꯆꯣꯡꯊꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯆꯦꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯚ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯎꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯛꯁꯨꯗꯄꯨ ꯐꯥꯕ ꯉꯝꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯖꯦꯌꯁꯁꯨ ꯊꯣꯛꯂꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯃꯊꯥ ꯁꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ इजाबेलना मफम अदुदा लेरिबा टूरिस्ट अमदगी गाड़ी अमा वायरदुना मखोइसु जयपुर कोइरसे हादुना मखोइनि जयपुर कोइरुनबैदमक्ता गाड़ी थौदुना लाखि सोम नाकन्दना पुलिससिंगना मक्सुदपु फाजलदुना पुदुना लाबा मतमदुदा मापु फुबा याबा फुखि मतो उसुमना मक्सुदना हरलिबसि फोन अमदंग तौगे हादुना हरखि फरे तौरो हादुना फोन अदु तौहनबा मतमदा माना फोन तौरिबसि जयसता तौरिबनि अदुबो फोन अदु जयसता पाखलखिदे ममाथकि मतमदा जयसना मक्सुदता फोन केयर तौखिबनि अदुबो फोन अदु पाखलखिदबनि तबुतबु हंदक मक्सुदना जयसता फोन तौरपु मतमदा तंजा अदुदा फोन लापगी मोंग अदु इजाबेलना उरुबदगी मखोइना गाड़ी असुम थौदुना लापु मतमदुदा नुमिदांग ओइबनिना मम्बगा ओइरे मखोइना कनागुम मिसक अम्मा गाड़ीना थोमतलमी मतो उसुना इजाबेलना गाड़ी दु खामसि हाइबु मतमदुदा जयसना याना पाखलदुना करिगुम बाइखोइना गाड़ी सि खामनु पतारगदि अखोइदा साथारनि मफम मसिदगी याम थुना चलरोसि हादुना मखोइनी पाकना गाड़ी थौदुना सुमक लाखि कनागुम मिसक अम्मा इसिंगदा ताख्रबनि हाइबसिमदि मखोइना खंजेबा ngamखि अदु मखोइ हन्नै ngamdabida गाड़ी असुम थौदुना लाखिबनि मतो उसुना मखोइना मी महातोमदना याना पाखलदुना हलखि हलकपा मतमदना मखोइ इजाबेल कादरा पुना दुमक अहिंगदुमा लेलदुना तुमिनखि सोना कन्दना मक्सुदपु पुलिसकी लोकपदर पोरक्तुना महापु तप्तना फुथखि असुम हंगबा हौरखि पुलिससिंग अदुना मक्सुदता नंग सेली कलाइ लै हादुना हंखि वफम अदु तारबा मतमदा मक्सुदना हरलिबसि सेली असे ऐ कलाइ लैबनो हाइबसि खंगदे माक जयसना खंगगनि हादुना हरखि वफम अदु तारबा मतमदा पुलिससिंग अदुनादि मक्सुदना ngalliba सलिबसिंग अदु अमदा थाजखिदे मदिगदि इजाबेलना तुमदुना हवलपा मतमदुना महाकि मनाक्ता जयस लेरमद्रे अदुगा जयसना कलाइ चक्रबनो हादुना महाना असुमसु कोइति थिदुना येंबा मतमदुदा मखोइ फमुंग अदुदा जयसकी युंगी सोद तादुना लेरमि हाइबदि सिगरेट उपुदुगी मनाक्ता मागी सोद तादुना लेरमनि सोम नाकंदा लोकप्तना असुमसु हंगबा मतमदुदा टॉर्चरना हेनमलकदगी महाक्सु उपालितबदगी हाइदोरक्लिबासे नुमिदांग अदुदा आई सेली कादा आई थोंग थिलि अदुगा सेली थोंग हांतोरे नुमिदांग अदुदा आइना मंगोदा ताकिबा कारण दुगी दमक्ता आई मंगोना गापियो हाइदुना हाइजेगी हाइदुना चटखिबनि हाइदुना हरखि मदुदगिदि सिनसि थोलिबा थौदो अदुना लालमि मदगिदि मक्सुना मंगोदा लाल हाइदुना हाइजेबा मतमदुदा सेलीने यारे हाइदुना हरखि
ꯑꯃꯁꯨꯡ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯛꯁꯨꯗꯅ ꯁꯦꯂꯤꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯅꯪꯕꯨ ꯄꯥꯝꯃꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯦꯂꯤ ꯌꯥꯝꯅ ꯁꯥꯎꯈꯤ ꯅꯪꯅ ꯅꯪꯒꯤ ꯁ꯭ꯇꯦꯇꯁ ꯅꯪꯒꯤ ꯊꯥꯛ ꯄꯥꯎ ꯈꯪꯖꯗꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯆꯤꯟ ꯊꯤꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯛꯁꯨꯗꯁꯨ ꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯍꯥꯛꯁꯨ ꯁꯦꯂꯤꯒ ꯐꯨꯅꯕ ꯍꯧꯔꯛꯈꯤ ꯑꯁꯨꯝ ꯃꯈꯣꯏꯅꯤ ꯐꯨꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯐ꯭ꯂꯥꯋꯔ ꯕꯦꯁ ꯑꯃꯅ ꯁꯦꯂꯤꯒꯤ ꯃꯀꯣꯛ ꯑꯗꯨ ꯊꯥꯈꯤ ꯑꯃꯁꯨꯡ ꯁꯦꯂꯤ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯁꯦꯂꯤꯒꯤ ꯃꯈꯧꯔꯤꯗꯨ ꯃꯦꯠꯂꯗꯨꯅ ꯁꯦꯂꯤꯕꯨ ꯋꯥꯟꯊꯍꯟꯈꯤ ꯃꯛꯁꯨꯗꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯕꯗꯒꯤ ꯁꯦꯂꯤꯒꯤ ꯕꯦꯒ ꯑꯃꯗ ꯌꯥꯎꯔꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯔꯦꯛ ꯑꯗꯨꯗ ꯎꯄꯨꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯗꯨꯅ ꯃꯍꯥꯛꯁꯨ ꯁꯦꯂꯤꯕꯨ ꯕꯦꯒ ꯑꯆꯧꯕꯗꯨꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯕꯦꯒ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯍꯪꯂꯤꯕꯁꯤ ꯁꯤꯁꯤꯇꯤꯚꯤꯒꯤ ꯐꯨꯇꯦꯖꯁꯤꯡ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯍꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯤ ꯑꯗꯨꯅ ꯑꯩꯅ ꯄꯩꯁꯥ ꯄꯤꯖꯔꯗꯨꯅ ꯁꯤꯁꯤꯇꯤꯚꯤꯒꯤ ꯐꯨꯇꯦꯖ ꯑꯗꯨ ꯀꯛꯊꯠꯍꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯁꯦꯂꯤꯒꯤ ꯀꯥꯔꯗ ꯊꯦꯠꯂꯤꯕ ꯁꯤꯁꯤꯇꯤꯚꯤ ꯀꯦꯃꯦꯔꯥꯗꯨꯒꯤ ꯐꯨꯇꯦꯖ ꯃꯤꯅꯤꯠ 4 ꯃꯥꯡꯈꯤꯕꯗꯨꯅꯤ ꯃꯗꯨꯒꯤꯗꯤ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯃꯥꯅ ꯃꯛꯁꯨꯗꯇ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯗꯦꯗ ꯕꯣꯗꯤꯗꯨ ꯃꯍꯥꯛꯅ ꯕꯦꯒ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯑꯁꯨꯝ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯁꯨꯝ ꯄꯨꯗꯨꯅ ꯖꯪꯒꯜꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀ ꯖꯦꯁꯀ ꯊꯦꯡꯅꯈꯤ ꯖꯦꯁꯁꯨ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯈꯣꯏꯅꯤ ꯍꯥꯏꯕꯗꯤ ꯖꯦꯁ ꯑꯃꯁꯨꯡ 이자벨 인티베ꯠ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯕꯦꯜꯀꯣꯅꯤꯗꯨꯗ ꯆꯨꯔꯨꯞ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯛꯁꯨꯗꯅ ꯕꯦꯒ ꯑꯃ ꯆꯤꯡꯗꯨꯅ ꯄꯨꯗꯨꯅ ꯆꯠꯄꯒꯤ ꯃꯑꯣꯡ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯃꯛꯁꯨꯗꯀꯤ ꯈꯣꯡꯒꯨꯜ ꯂꯤꯔꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯦꯒ ꯑꯗꯨ ꯆꯤꯡꯗꯨꯅ ꯆꯠꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯎꯕꯗꯒꯤ ꯃꯛꯁꯨꯗꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯛꯁꯨꯗꯀ ꯃꯍꯥꯛꯀ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯀꯔꯤ ꯇꯧꯔꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯁꯦꯂꯤꯒ ꯃꯍꯥꯛꯀ ꯈꯟꯅ ꯆꯩꯅꯔꯛꯄꯗꯒꯤ ꯁꯦꯂꯤꯁꯤ ꯁꯤꯔꯦ ꯑꯗꯨꯒ ꯕꯦꯒ ꯑꯁꯤꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯖꯦꯁꯅ ꯕꯦꯒ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯦꯂꯤꯁꯤ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯃꯛꯁꯨꯗꯅ ꯖꯦꯁꯇ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯦꯂꯤꯁꯤ ꯃꯍꯥꯛꯅ ꯍꯥꯠꯅꯤꯡꯕ ꯅꯠꯇꯦ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯅ ꯐꯤꯕꯝ ꯑꯗꯨꯅ ꯌꯥꯗꯕꯗꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯈꯟꯅꯔꯛꯄ ꯃꯇꯝꯗ ꯖꯦꯁꯅ ꯁꯦꯂꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯍꯣꯠꯅꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯁꯦꯂꯤꯕꯨ ꯄꯣꯔꯗꯨꯅ ꯊꯣꯛꯂꯛꯈꯤ ꯑꯁꯨꯝ ꯄꯣꯔꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯟꯋꯔ ꯆꯥꯆꯥꯒ ꯊꯦꯡꯅꯈꯤ ꯑꯟꯋꯔ ꯆꯥꯆꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯗꯦꯗ ꯕꯣꯗꯤꯗꯨ ꯍꯥꯞꯆꯤꯜꯂꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯛꯁꯨꯗꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯄꯨꯂꯤꯁꯅ ꯖꯦꯁ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨ ꯅꯪꯅ ꯍꯦꯛꯇ ꯂꯥꯛꯄ ꯃꯤꯕꯨ ꯍꯦꯛꯇ ꯊꯕꯛ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯋꯦꯁ ꯕꯦꯡꯒꯣꯜꯗꯒꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯊꯕꯛ ꯄꯤꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ID ꯀꯥꯔꯗ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯙꯥꯔ ꯀꯥꯔꯗ ꯄꯥꯟ ꯀꯥꯔꯗ ꯂꯣꯏꯅ ꯌꯦꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯊꯕꯛ ꯄꯤꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ 이자벨ꯁꯨ ꯁꯣ ꯑꯗꯨ ꯎꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯖꯦꯁꯀꯤ ꯂꯩꯐꯝ ꯑꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯝꯃꯤ ꯍꯥꯏꯕꯗꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯖꯦꯁꯄꯨ ꯑꯁꯨꯝ ꯊꯤꯔꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ 이자벨ꯁꯨ ꯖꯦꯁꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯏ ꯁꯣꯗꯣ ꯍꯥꯡꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯗꯦꯗ ꯕꯣꯗꯤ ꯑꯃ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯗꯦꯗ ꯕꯣꯗꯤ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇꯒꯤ ꯗꯦꯗ ꯕꯣꯗꯤ ꯅꯠꯇꯦ ꯁꯦꯂꯤꯒꯤ ꯗꯦꯗ ꯕꯣꯗꯤꯅꯤ ꯁꯦꯂꯤꯒꯤ ꯗꯦꯗ ꯕꯣꯗꯤ ꯑꯗꯨ ꯎꯔꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯥꯎ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯄꯨꯂꯤꯁꯇ ꯂꯣꯏꯅ ꯇꯝꯅꯝꯃꯤ ꯑꯗꯨꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ 이자벨ꯗ ꯍꯪꯂꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯗꯦꯗ ꯕꯣꯗꯤꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯦꯡꯅꯔꯛꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯁꯤꯗ ꯃꯈꯣꯏꯅ ꯈꯟꯅꯔꯤꯕꯁꯤ ꯗꯦꯗ ꯕꯣꯗꯤꯁꯤ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯄ꯭ꯔꯤꯖꯥꯔꯚ ꯇꯧꯔꯒ ꯊꯝꯈꯤꯕꯅꯣ ꯑꯁꯤꯅꯤ ꯃꯇꯥꯡ ꯑꯗꯨꯗ ꯇꯟꯖꯥ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯣꯟꯁꯇꯦꯕꯜ ꯑꯃ ꯂꯥꯛꯇꯨꯅ ꯗꯦꯗ ꯕꯣꯗꯤ ꯑꯃ ꯊꯦꯡꯅꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯂꯛꯈꯤ ꯃꯈꯣꯏꯅ ꯑꯍꯥꯟꯕꯗ ꯈꯜꯂꯨꯔꯤꯕ ꯑꯁꯤ ꯗꯦꯗ ꯕꯣꯗꯤ ꯑꯁꯤ ꯖꯦꯁꯀꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯃꯔꯝꯗꯤ ꯖꯦꯁꯁꯨ ꯃꯥꯡꯈ꯭ꯔꯕꯅꯤꯅ ꯖꯦꯁꯀꯤ ꯗꯦꯗ ꯕꯣꯗꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯗꯦꯗ ꯕꯣꯗꯤ ꯑꯗꯨ ꯊꯤꯔꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯁꯤꯡ ꯑꯃꯗ ꯑꯍꯜ ꯑꯃꯒꯤ ꯗꯦꯗ ꯕꯣꯗꯤ ꯇꯥꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ ꯑꯗꯨꯒ ꯗꯦꯗ ꯕꯣꯗꯤ ꯑꯗꯨ ꯆꯤꯡꯈꯠꯂꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯃ ꯆꯥ ꯌꯣꯟꯕꯗꯨꯒꯤ ꯗꯦꯗ ꯕꯣꯗꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ 이자벨ꯅ ꯍꯥꯏꯔꯤꯕꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯖꯦꯁꯅ ꯑꯍꯜ ꯑꯁꯤꯕꯨ ꯊꯣꯝꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗꯕꯤꯗ ꯄꯥꯈꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯁꯤꯗꯤ ꯑꯟꯋꯔ ꯆꯥꯆꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯇꯥꯕꯗꯒꯤꯗꯤ ꯃꯥꯅ ꯈꯜꯂꯤꯕꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯋꯤꯠꯅꯦꯁ ꯑꯣꯏꯍꯧꯔꯤꯕꯁꯤ ꯁꯨꯞꯅꯇꯒꯤ ꯑꯟꯋꯔ ꯆꯥꯆꯥ ꯈꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯥꯟꯁ ꯂꯧꯗꯨꯅ ꯁꯣꯏꯗꯅ ꯑꯟꯋꯔꯕꯨ ꯒꯥꯔꯤꯅ ꯊꯣꯝꯇꯠꯇꯨꯅ ꯍꯥꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯈꯟꯅꯗꯨꯅ ꯂꯩꯈꯤ ꯃꯇꯧ ꯑꯁꯨꯝꯅ 이자벨ꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ 이자벨ꯒꯤ ꯐꯣꯟꯗ ꯃꯤꯁ ꯀꯣꯜ ꯈꯔ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯐꯣꯟ ꯑꯁꯤ ꯖꯦꯁꯅ ꯇꯧꯔꯛꯄꯅꯤꯁꯦ ꯃꯍꯥꯛ ꯈꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯏꯟꯁꯄꯦꯛꯇꯔꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯖꯦꯁꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯗꯨꯒ ꯑꯩ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯒꯦ ꯀꯟꯐꯔꯦꯟꯁ ꯄꯤꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯨꯂꯤꯁ ꯁꯨꯔꯤꯌꯥꯀꯥꯟꯠꯁꯨ ꯃꯍꯥꯛ ꯖꯦꯁ ꯑꯃꯁꯨꯡ 이자벨 ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯖꯦꯁꯀ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯖꯦꯁꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯕꯨ ꯃꯛꯁꯨꯗꯅ ꯐꯤꯕꯝ ꯑꯁꯤꯗ ꯇꯥꯍꯟꯈꯤꯕꯅꯤ ꯑꯩꯕꯨ ꯃꯥꯅ ꯃꯔꯥꯜ ꯄꯤꯕꯅꯤ
ꯃꯔꯝꯗꯤ ꯁꯦꯂꯤꯕꯨ ꯍꯥꯠꯂꯤꯕꯁꯤ ꯃꯛꯁꯨꯗꯅ ꯍꯥꯠꯄꯅꯤ ꯑꯗꯨꯒ ꯇꯁꯥꯅ ꯑꯩꯉꯣꯟꯗ ꯇꯧꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯏꯖꯥꯕꯦꯜꯁꯨ ꯖꯦꯁꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯊꯥꯖꯕ ꯁꯥꯈꯤ ꯅꯪ ꯀꯥꯏ ꯂꯩ ꯑꯩꯒꯤ ꯅꯥꯛꯇ ꯑꯝꯇ ꯎꯅꯕ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯑꯩ ꯂꯟꯗꯟꯗ ꯍꯜꯂꯒꯦ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯏꯖꯥꯕꯦꯜꯅ ꯈꯨꯝꯂꯝꯃꯤ ꯃꯗꯨꯗ ꯖꯦꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯑꯩꯒ ꯑꯝꯇ ꯎꯅꯕꯤꯌꯨ ꯑꯩ ꯕꯦꯡꯒꯣꯜꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯏꯖꯥꯕꯦꯜꯁꯨ ꯌꯥꯝꯅ ꯉꯛꯈꯤ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯇꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯈꯟꯕꯤꯕ ꯇꯥꯔꯒꯗꯤ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯏꯖꯥꯕꯦꯜꯗ ꯖꯦꯁꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯏꯖꯥꯕꯦꯜꯅ ꯍꯥꯏꯔꯤꯕꯁꯤꯅ ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕꯗꯤ ꯋꯥꯈꯜ ꯈꯜꯂꯒꯦ ꯑꯗꯨꯒ ꯂꯥꯛꯄ ꯂꯥꯛꯇꯕꯗꯨ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯖꯥꯕꯦꯜ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯄꯨꯂꯤꯁ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯁꯨꯔꯌꯀꯥꯟꯇꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯖꯦꯁꯄꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯤꯝ ꯑꯃ ꯁꯦꯝ ꯁꯥꯔꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯋꯦꯁ ꯕꯦꯡꯒꯣꯜꯗ ꯆꯠꯂꯗꯨꯅ ꯖꯦꯁꯄꯨ ꯐꯥꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯔꯤꯛꯁ ꯂꯩꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯔꯤ ꯅꯪꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯔꯤꯛꯁ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯅꯪꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯖꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯏꯁꯥꯁꯨ ꯄꯨꯂꯤꯁꯇ ꯊꯥꯖꯕ ꯊꯝꯂꯗꯨꯅ ꯃꯍꯥꯛ ꯕꯪꯒꯥꯜꯗ ꯆꯠꯄ ꯑꯁꯤ ꯌꯥꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯖꯦꯁꯇ ꯐꯣꯟ ꯇꯧꯗꯨꯅ ꯏꯖꯥꯕꯦꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯅꯪꯕꯨ ꯎꯅꯕ ꯁꯣꯏꯗꯅ ꯕꯪꯒꯥꯜꯗ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯒ ꯂꯣꯏꯅꯅ ꯏꯖꯥꯕꯦꯜꯁꯨ ꯕꯪꯒꯥꯜ ꯇꯝꯅ ꯆꯠꯈꯤ ꯋꯦꯁ ꯕꯦꯡꯒꯣꯜꯗ ꯍꯦꯛ ꯌꯧꯕ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ SP ꯕꯤꯅꯣꯗꯀ ꯎꯅꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯖꯦꯁꯀꯤ ꯐꯣꯇꯣ ꯄꯨꯊꯣꯛꯇꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯎꯠꯄ ꯃꯇꯝ ꯑꯗꯨꯗ ꯋꯦꯁ ꯕꯦꯡꯒꯣꯜꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛ ꯑꯁꯤ ꯖꯦꯁ ꯅꯠꯇꯦ ꯃꯍꯥꯛ ꯑꯁꯤ ꯌꯣꯒꯦꯁ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯣꯏꯄꯨꯔꯗꯒꯤ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯖꯦꯁꯀꯤ ꯃꯃꯤꯡ ꯑꯁꯦꯡꯕ ꯑꯁꯤ ꯌꯣꯒꯦꯁ ꯆꯟꯗ꯭ꯔ ꯃꯂꯤꯛ ꯀꯧꯔꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯀ꯭ꯔꯥꯏꯝ ꯑꯃ ꯇꯧꯔꯝꯗꯨꯅ ꯆꯦꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯖꯣꯏꯄꯨꯔꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯀꯔꯤ ꯑꯀꯥꯏꯕ ꯑꯃꯨꯛ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯍꯥꯏꯕꯗꯤ ꯁꯤꯂꯤ ꯁꯤꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ SP ꯑꯗꯨꯗ ꯂꯣꯏꯅ ꯇꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯇꯧꯔꯝꯂꯤꯕ ꯀ꯭ꯔꯥꯏꯝ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ SP ꯑꯗꯨꯗ ꯏꯟꯁꯄꯦꯛꯇꯔ ꯁꯨꯔꯌꯀꯥꯟꯇꯅ ꯍꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯊꯕꯛ ꯇꯧꯔꯝꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯦꯁ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯁꯄꯦꯛꯇꯔ ꯑꯃꯅ ꯄꯥꯏꯔꯝꯕꯅꯤ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯍꯥꯏꯗꯨꯅ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯛꯈꯤ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯣꯛꯇ ꯊꯕꯛ ꯇꯧꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯈꯥ ꯇꯥꯕ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤ ꯈꯪꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯒ ꯎꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯔꯝꯕꯅꯣ ꯍꯥꯏꯕꯗꯨ ꯅꯈꯣꯏꯁꯨ ꯈꯪꯕ ꯉꯝꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯔꯌꯀꯥꯟꯇꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯔꯤꯕ ꯑꯣꯐꯤꯁꯔ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯑꯁꯦꯡꯕꯁꯤꯡ ꯑꯁꯤ ꯍꯥꯏꯗꯣꯛꯄ ꯌꯥꯔꯕꯗꯨꯕꯨ ꯑꯩꯈꯣꯏꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜ ꯊꯥꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯌꯥꯝꯅ ꯁꯥꯎꯖꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯗꯣꯛꯇꯔ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯍꯥꯏꯕꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯍꯦꯗ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯍꯦꯗ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯌꯣꯒꯦꯁ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯝꯕꯅꯤ ꯍꯥꯏꯕꯗꯤ ꯅꯈꯣꯏꯅ ꯖꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯌꯣꯒꯦꯁ ꯍꯥꯏꯗꯨꯅ ꯃꯣꯛꯇ ꯊꯕꯛ ꯇꯧꯔꯝꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯃꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯊꯦꯡꯅ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯅꯣꯡꯃ ꯃꯣꯛꯀꯤ ꯊꯣꯡ ꯑꯗꯨ ꯊꯦꯡꯅ ꯂꯣꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ ꯑꯁꯤꯕ ꯊꯝꯕ ꯃꯣꯛ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯨꯛ ꯊꯦꯡꯂꯕ ꯐꯥꯎꯕ ꯊꯣꯡ ꯂꯣꯟꯗꯕꯤꯗ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯑꯩ ꯆꯤꯡꯅꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯣꯛ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯁꯨ ꯈꯪꯅꯤꯡꯗꯨꯅ CCTV ꯀꯦꯃꯦꯔꯥ ꯑꯃ ꯂꯣꯟꯅ ꯍꯥꯞꯈꯤ ꯑꯩꯈꯣꯏꯅ CCTV ꯀꯦꯃꯦꯔꯥ ꯑꯁꯤ ꯂꯣꯟꯅ ꯍꯥꯞꯄꯒꯤ ꯃꯔꯝ ꯑꯁꯤ ꯅꯣꯡꯃ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯃꯒꯤ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯛꯆꯥꯡꯗꯒꯤ ꯁꯤꯃꯦꯟ ꯁꯦꯝꯄꯜ ꯈꯔ ꯐꯪꯉꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯁꯤꯔꯤꯕ ꯑꯁꯤ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟꯇꯗ ꯁꯤꯈꯤꯕꯅꯤ ꯃꯇꯧ ꯀꯔꯝꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯁꯤꯃꯦꯟ ꯁꯦꯝꯄꯜ ꯐꯪꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯤꯅ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯈꯪꯉꯒꯦ ꯍꯥꯏꯗꯨꯅ CCTV ꯀꯦꯃꯦꯔꯥ ꯑꯗꯨ ꯈꯤꯜꯂꯒ ꯌꯥꯎꯅ ꯈꯤꯟꯈꯤꯕꯅꯤ ꯑꯗꯨꯒ ꯅꯣꯡꯃ ꯑꯩꯅ ꯑꯁꯨꯝ CCTV ꯀꯦꯃꯦꯔꯥ ꯑꯗꯨ ꯃꯣꯅꯤꯇꯔ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯖꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯗꯦꯗ ꯕꯣꯗꯤ ꯍꯥꯏꯕꯗꯤ ꯅꯨꯄꯤꯒꯤ ꯗꯦꯗ ꯕꯣꯗꯤ ꯑꯃꯗ ꯏꯟꯇꯔꯀꯣꯔꯁ ꯇꯧꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈꯤ ꯖꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯦꯀ꯭ꯔꯣꯐꯤꯂꯤꯛ ꯅꯥꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯍꯥꯏꯕꯗꯤ ꯑꯍꯤꯡꯕ ꯑꯃꯅ ꯏꯟꯇꯔꯀꯣꯔꯁ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯗꯨꯕꯨ ꯅꯦꯀ꯭ꯔꯣꯐꯤꯂꯤꯛ ꯍꯥꯏꯗꯨꯅ ꯈꯪꯅꯩ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯪꯕꯗꯒꯤ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯍꯦꯛ ꯇꯧꯔꯨꯕꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯡꯗꯨꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯖꯣꯏꯄꯨꯔꯗ ꯑꯃꯨꯛ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯝꯂꯤꯕ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯅꯥ ꯂꯩ ꯍꯥꯏꯗꯨꯅ ꯁꯨꯔꯌꯀꯥꯟꯇꯅ ꯍꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯈꯛꯇꯅꯤ ꯑꯗꯨꯒ ꯃꯄꯥ ꯑꯁꯤ ꯒꯪꯒꯥꯒꯔ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯑꯁꯤꯕ ꯃꯤꯕꯨ ꯄꯣꯜꯂꯤꯕ ꯃꯤꯁꯛꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯨꯔꯌꯀꯥꯟꯇꯁꯨ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯅꯤꯡꯕꯒꯤꯗꯃꯛꯇ ꯌꯣꯒꯦꯁꯀꯤ ꯃꯄꯥ ꯑꯗꯨꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯁꯨ ꯒꯪꯒꯥꯒꯔꯗ ꯌꯣꯒꯦꯁꯀꯤ ꯃꯄꯥ ꯑꯗꯨꯕꯨ ꯎꯅꯕ ꯂꯥꯛꯈꯤ
Yogeski mapaga thenaba matam maduda Yogesa sinangina chara haidun hangi maduda agi cha oiramani adubo hojiti agi cha natre haidun harake karigino haiduna hapa matamda mahana akhoi imung manungbo yamna thina chenthaba yaba thabak ama tawkre haidun hare kamai tawbono haiduna wai lirapa matam maduda Yogesa pukak chawpa matam maduda mafam maduda dead body kamaram pudun laklami dead body edo Yogesna tumina puthokduna mongsong amada mahana dead body edo intercourse tawduna lerambagi mong ado angang nupi macha amla thingnaki angang nupi macha aduna lawrappadagi mayamna mahapu hupchaladuna pharaduna mapadagi manata puduna laklami mapaduna hairakliwasi mahana tawriba thodu wasidagi akhoi mimang thokpa ngamkidabani haidun harai mahagase akhoina akhoigi thakki wangmada English school da mahapu ming chaladuna larik tamankibani aduga mahapu apaba mitabu oirabadi haiduna khanjaramani adubu mahana tawrikliba mong asina aigi nupi phawba sian khre haiduna harakki matau karamna no haiduna hapa matamada nomadi makhoi Yogeski mapane mahaki manawno pane Yogeski mapagi manawno pane makhoi punna chak chamina drun lerami matau usuna Yogeski mapagi manawno paduna haribasi mahana tawribasi yam ikainingai oiba thapakni aduga asiba hakchangdaba adumaina tawbasi bo haunabra aikhoidi hingba ngamnaroi haidun hare maramaduna aikhoi khunggang asi thadoktuna chapana faragani haidun harake mama adunadi machana padabu support tawbirami habidi Masana pana tawriba aran badubu mama aduna ngapiki tawbudu mapadri ngapiyu habi yakide mana Yogesbu taptana phuki amasung mafam maside chakho adun tanthoke nomadi mama na kaithel chapa matamda hawjikandi ahingba nupi dilaidana asiba nupi phawba yamna khudong thiningai oire nagi nasana padubu mana tawrido karino haiduna asum chaga yam ngangpatigi masu ikaibna heman kiduna mayinda lautuna haibdi lekaina makoibo thina tawbibagi mong aduda Makhoisu leiba ngamdraduna phi yomladuna chalasi haiduna khandarami mato udra somla kana Yogesu mama mapa nganariba singlu taduna mathwayamna nungairamde tobudabu mama ruso mayam singaduna nganglabadagi khama ngamdraduna mahaksu mathwai thaba haibidu waikhe mahakumba mi sidi mahikni amasung makhoi sidi samasida leibada matik chadaba mi ngaktani haiduna mapa aduna machana padubu thina chaikhe mahapu yam thuna pharo aduga mahapu hatokhibne hena phare hatopi khro haiduna Mapa aduna police aduda harakhe wahum khudimak sangasi police aduna khangbadagi mahaksu Isabel unagi atuna Isabel ge hotel aduna laklami amasung makhoini unarami makhoini unaba matamaduda police aduna Isabel da haraklibasi jayasari bana pasigi maming asengmasi Yogesh kawi amasung mahagasi necrophilic ni haiduna harakhe wahum madu taru matamda somna kan Isabel di ngakpana kham thengkre maramdi Isabel haribasi London de lakpanina necrophilic haibase kaino hapsi ma khange aduna Mahana khanjariba se selibki asiba hakchang aduna mahana nataichadaba thabak tawramlani haiduna khanjarami madigi police aduna mu makha tharagliba se mahana tawriba thawdo wase aangi matungina masigi damakta kari chairakpi gadamno haibasi amata leite maramadra mahak maraldi leite adu taragadi kamdawno phagani haiduna haba matamadra police aduna haragliba se hauji ki oina matik chaba mahaki evidence amta leitabnina mahapu aikhoina phaba ngamloi adu phare mahana pamliba se karino haibase khangdona baidamakta Nangsu mahaki manakta chaladuna unaro aduga nanga mahaka unase haribase karaidano haiduna hangke mada Isabel haraklibasi mana aibu unase haiduna kauribasi New Mall Junction haiduna jaga am leimale mada unase haiduna kauribani haiduna harakhe magase yamna singba mini maramaduna mi kanamtana khangloi uroidaba jagadani aibu kaubiribase haiduna harakhe wafam mudutaruba matamda Surikana haraklibasi pare nang mahaki manakta chalo aduga mahaka unaruro nang boy khoina kupsen chenagani haiduna harakhe aduga nangona problem ama hek leba matamadura aikhoina message tharo haidun harakhe madigi mathangi nimita Isabel so New Mall Junction hariba jaga dur laklami amasung mafam aduda masu Yogesbu ngaidon lerami Yogesu mafam adura thar ma thawduna lakhe madigi Yogesu gari du kumthartuna Isabel bu boladuna makhoini gari du phaminarami asum tawduna nang gari ama lehrabra haiduna Isabel na hamu matamaduda mahanale ai mamantagi matamda chabagana mata thabak tawmani aduga chabagana adugi maputugi gari ni adu mahaksu mafam asira leitabnina chabagana aduda chasi haiduna makhoini gari thawduna lakhe makhoina gari hek thokkhibadagi police singalusu makhoini bu kupsen chandaraduna lamna dumaktanaduna lakhe lambida makhoini asamasum lakpa matamaduda Jayasna Isabel da hanglibasi seligi dead body du fanglabra haidun hangkhe maduda Isabel su hajaladuna hare phangdri haidun harakhe aduga maksuna hojik lokapta leiri haidun harakhe wapam madutaruba matamda Yogeshna su aisu khangi haidun hare maksunda aibu dasata nabidamata selibane haidun harakhe wapam madutaruba matamda somnakana Isabel su thoidokpa wamta haikide karigumba mahana atopa wake amrum haibtaragadi singnakini haiduna masu wanga kitabani madagidi Yogeshna Isabel po yumba mada podun laklami haibidi
ꯃꯈꯣꯏꯒꯤ ꯆꯥꯕꯒꯥꯟ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯐꯝꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯤ ꯌꯨꯝꯅꯣ ꯍꯥꯏꯗꯨꯅ ꯏꯖꯥꯕꯦꯜꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯆꯥꯕꯒꯥꯟꯒꯤ ꯃꯄꯨ ꯑꯗꯨꯒꯤ ꯌꯨꯝꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯖꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯈꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯍꯥꯏꯕꯗꯤ ꯋꯦꯁ ꯕꯦꯡꯒꯣꯜꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯀꯤ ꯇꯤꯝꯅꯦ ꯑꯃꯁꯨꯡ ꯖꯣꯏꯄꯨꯔꯗꯒꯤ ꯂꯥꯛꯄ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯗꯨꯁꯨ ꯌꯣꯒꯦꯁꯄꯨ ꯇꯥꯟꯅꯗꯨꯅ ꯆꯥꯕꯒꯥꯟ ꯑꯗꯨ ꯇꯝꯅ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯊꯣꯝꯖꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯌꯣꯒꯦꯁꯁꯨ ꯈꯔꯗꯤ ꯆꯤꯡꯅꯔꯞ ꯇꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯏꯖꯥꯕꯦꯜꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯊꯛ ꯊꯪꯕ ꯀꯥꯗꯨꯗ ꯀꯥꯈꯠꯂꯛꯈꯤ ꯃꯈꯣꯏꯁꯨ ꯒꯥꯔꯤꯗꯨ ꯈꯥꯝꯅꯗꯨꯅ ꯏꯖꯥꯕꯦꯜꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯐꯝꯃꯤꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯌꯣꯒꯦꯁꯅ ꯏꯖꯥꯕꯦꯜꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩ ꯑꯁꯤ ꯗꯦꯗ ꯕꯣꯗꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯩ ꯗꯦꯗ ꯕꯣꯗꯤꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯁꯦꯡꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯊꯣꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯏꯖꯥꯕꯦꯜꯗꯤ ꯌꯥꯝꯅ ꯉꯛꯁꯤꯟꯅꯕ ꯁꯥꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯋꯥꯔꯤ ꯄꯨꯝꯕꯗꯤ ꯏꯖꯥꯕꯦꯜꯗꯤ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯅꯪꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯁꯦꯂꯤꯕꯨ ꯄꯨꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯤꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝ ꯄꯨꯗꯨꯅ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯁꯦꯂꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯗꯨꯗ ꯃꯍꯥꯛ ꯁꯤꯗꯣꯛꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯩꯅ ꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯃꯐꯝ ꯑꯗꯨꯗ ꯊꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯍꯥꯛꯄꯨ ꯊꯝꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯉꯣꯟꯗ ꯇꯧꯍꯩꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯦ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯁꯤ ꯑꯣꯏꯗꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯁꯦꯂꯤꯕꯨꯗꯤ ꯍꯥꯠꯈꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯩ ꯑꯁꯤ ꯃꯦꯟꯇꯦꯜ ꯏꯁꯨ ꯈꯔ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯌꯣꯒꯦꯁꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯟꯗꯟꯗ ꯄꯨꯗꯨꯅ ꯆꯠꯄꯤꯔꯣ ꯀꯔꯤꯒꯨꯝꯕ ꯑꯩꯕꯨ ꯂꯟꯗꯟꯗ ꯄꯨꯗꯨꯅ ꯆꯠꯇꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯥꯠꯄꯤꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯏꯖꯥꯕꯦꯜꯗ ꯑꯩꯕꯨ ꯂꯟꯗꯟꯗ ꯄꯨꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯏꯖꯥꯕꯦꯜꯗ ꯅꯤꯖꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯏꯖꯥꯕꯦꯜꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯍꯥꯛꯄꯨ ꯂꯟꯗꯟꯗ ꯄꯨꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯟꯅꯔꯛꯈꯤ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯤꯗꯣ ꯀꯔꯤꯒꯤꯅꯣ ꯐꯔꯦꯁꯦ ꯏꯁꯤꯡ ꯊꯛꯎ ꯍꯥꯏꯗꯨꯅ ꯐ꯭ꯔꯤꯖꯇꯒꯤ ꯏꯁꯤꯡ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯌꯣꯒꯦꯁꯇ ꯏꯁꯤꯡ ꯑꯗꯨ ꯄꯤꯔꯝꯃꯤ ꯏꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯐ꯭ꯔꯤꯖꯇꯒꯤ ꯂꯧꯊꯣꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯖꯥꯕꯦꯜꯅ ꯏꯟꯁꯄꯦꯛꯇꯔ ꯁꯨꯔꯌꯀꯥꯟꯇ ꯐꯣꯟ ꯑꯗꯨ ꯇꯧꯔꯗꯨꯅ ꯌꯣꯒꯦꯁ ꯃꯈꯣꯏꯅꯤ ꯉꯥꯡꯅ ꯁꯛꯅꯔꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯤꯡ ꯄꯣꯀꯦꯠ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨ ꯇꯥꯍꯜꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯏꯁꯤꯡ ꯄꯤꯊꯛꯂꯕ ꯃꯇꯨꯡꯗ ꯌꯣꯒꯦꯁꯄꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯑꯗꯨꯕꯨ ꯏꯪꯊꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯀꯣꯟꯕꯤꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯝ ꯅꯥꯀꯟꯗ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯏꯖꯥꯕꯦꯜꯗ ꯃꯦꯁꯦꯖ ꯊꯥꯔꯛꯈꯤ ꯃꯍꯥꯛꯅ ꯀꯝꯗꯧꯔꯤ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄꯅꯤ ꯇꯧꯕꯇꯕꯨ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯃꯈꯣꯟ ꯑꯗꯨ ꯇꯥꯕꯗꯒꯤ ꯌꯣꯒꯦꯁꯅ ꯏꯖꯥꯕꯦꯜꯒꯤ ꯃꯅꯤꯡꯗ ꯌꯥꯎꯔꯤꯕ ꯃꯍꯥꯛꯀꯤ ꯕꯦꯛ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟ ꯑꯗꯨ ꯎꯈꯤ ꯑꯃꯁꯨꯡ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯏꯟꯁꯄꯦꯛꯇꯔ ꯁꯨꯔꯌꯀꯥꯟꯠꯀꯤ ꯃꯃꯤꯡ ꯏꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯏꯖꯥꯕꯦꯜꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯃꯍꯥꯛꯄꯨ ꯏꯟꯁꯄꯦꯛꯇꯔ ꯁꯨꯔꯌꯀꯥꯟꯠꯅ ꯊꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛ ꯂꯣꯏꯅ ꯈꯪꯕ ꯉꯝꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯝ ꯅꯥꯀꯟꯗ ꯌꯣꯒꯦꯁꯅꯁꯨ ꯐꯣꯟ ꯑꯗꯨꯗ ꯃꯦꯁꯦꯖ ꯍꯜꯂꯤꯕ ꯑꯁꯤ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯊꯥꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯔꯌꯀꯥꯟꯠꯁꯨ ꯁꯥꯟꯇꯤꯗ ꯁꯣꯔ ꯍꯣꯟꯗꯣꯛꯇꯨꯅ ꯃꯍꯥꯛ ꯐꯝꯖꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯏꯖꯥꯕꯦꯜꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯑꯁꯨꯝ ꯄꯥꯈꯠꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯣꯒꯦꯁꯇ ꯍꯥꯏꯔꯛꯈꯤ ꯌꯣꯒꯦꯁꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯧ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯕꯥꯅꯤ ꯍꯧꯖꯤꯛꯃꯛ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯏꯖꯥꯕꯦꯜꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯤꯔꯗꯨꯅ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯣꯏ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯗꯨꯗꯩꯗꯤ ꯌꯣꯒꯦꯁꯁꯨ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯣꯝ ꯅꯥꯀꯟꯗ ꯏꯖꯥꯕꯦꯜꯒꯤ ꯃꯃꯥꯏ ꯑꯗꯨꯕꯨ ꯂꯦꯟꯕ ꯍꯧꯈꯤ ꯃꯃꯥꯏ ꯑꯗꯨꯕꯨ ꯂꯦꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯉꯛ ꯑꯗꯨꯕꯨ ꯂꯦꯟꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯏꯖꯥꯕꯦꯜꯕꯨ ꯍꯥꯠꯇꯣꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯏꯖꯥꯕꯦꯜꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯍꯥꯏꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯏ ꯊꯣꯛꯇꯦ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖ ꯊꯥꯔꯛꯄꯗꯨ ꯉꯥꯏꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯋꯦꯁ ꯕꯦꯡꯒꯣꯜꯒꯤ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯃꯅꯨꯡꯗ ꯆꯪꯈꯤꯕꯁꯦ ꯀꯨꯏꯔꯦ ꯑꯗꯨꯒ ꯀꯔꯤꯝꯇ ꯏ ꯄꯥꯎ ꯐꯥꯎꯅꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯃꯦꯁꯦꯖ ꯑꯃꯗꯤ ꯊꯥꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯃꯦꯁꯦꯖꯇꯨ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯒꯤꯗꯤ ꯏꯟꯁꯄꯦꯛꯇꯔ ꯁꯨꯔꯌꯀꯥꯟꯠꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯝꯇ ꯇꯧꯔꯣꯏꯗ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤꯗꯤ ꯁꯨꯞꯅꯇꯒꯤ ꯗꯦꯗ ꯕꯣꯗꯤꯅꯤ ꯑꯗꯨꯒ ꯆꯪꯈ꯭ꯔꯤꯕꯗꯨꯗꯤ ꯑꯍꯤꯡꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯗꯦꯗ ꯕꯣꯗꯤ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯏꯖꯥꯕꯦꯜꯕꯨ ꯃꯍꯥꯛꯅ ꯗꯦꯗ ꯕꯣꯗꯤ ꯑꯣꯟꯊꯣꯛꯇꯨꯅ ꯐꯤꯕꯝ ꯇꯥꯗꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯝ ꯇꯥꯔꯒꯗꯤ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯟꯅꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯌꯨꯝ ꯑꯗꯨꯗ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯈꯤ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯀꯥꯗꯨꯗ ꯃꯈꯣꯏ ꯀꯥꯈꯠꯂꯛꯏ ꯃꯊꯛ ꯊꯪꯕ ꯀꯥꯗꯨꯗ ꯃꯈꯣꯏ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯌꯣꯒꯦꯁꯅ ꯏꯖꯥꯕꯦꯜꯕꯨ ꯍꯥꯠꯇꯣꯛꯇꯨꯅ ꯂꯨꯍꯣꯡꯕꯒꯤ ꯀꯩꯅꯥꯒꯤ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯆꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯐꯃꯨꯡ ꯑꯗꯨꯗ ꯉꯥꯊꯍꯜꯂꯗꯨꯅ ꯊꯝꯃꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯖꯥꯕꯦꯜꯒꯤ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛ ꯀꯩꯅꯥꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯌꯣꯒꯦꯁꯁꯨ ꯕꯦꯡꯒꯣꯂꯤ ꯅꯨꯄꯥ ꯑꯃꯅ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯁꯦꯠꯀꯗꯕ ꯗ꯭ꯔꯦꯁꯁꯤꯡ ꯑꯗꯨ ꯁꯦꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯏꯁꯩ ꯑꯃꯗ ꯗꯥꯟꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯌꯣꯒꯦꯁꯅ ꯄꯥꯏꯔꯝꯂꯤꯕ ꯊꯥꯡ ꯑꯗꯨ ꯃꯈꯣꯏꯗ ꯂꯪꯁꯤꯜꯂꯛꯈꯤ ꯃꯈꯣꯏꯗ ꯂꯪꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯌꯣꯒꯦꯁꯇ ꯍꯜꯂꯗꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤ ꯑꯃꯁꯨꯡ
ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯌꯣꯒꯦꯁꯄꯨ ꯍꯥꯠꯇꯣꯛꯈꯤ ꯌꯣꯒꯦꯁꯀꯤ ꯗꯦꯗ ꯕꯣꯗꯤ ꯑꯗꯨꯁꯨ ꯏꯖꯥꯕꯦꯜꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏꯅꯤ ꯉꯥꯊꯅꯔꯗꯨꯅ ꯑꯗꯨꯃꯛ ꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯁꯨꯡ ꯃꯈꯣꯏ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇꯕ ꯐꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯍꯥꯛꯇꯛꯇꯒꯤ ꯏꯖꯥꯕꯦꯜꯒꯤ ꯊꯋꯥꯏꯁꯤ ꯃꯥꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯏꯖꯥꯕꯦꯜꯕꯨ ꯀꯟꯒꯅꯤ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯐꯨꯜꯗ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯏꯖꯥꯕꯦꯜꯕꯨ ꯕꯂꯤꯒꯤ ꯍꯥꯃꯦꯡ ꯑꯃꯒꯨꯝꯅ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤꯗꯦ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯊꯧꯗꯣꯛ ꯑꯁꯤ ꯍꯥꯟꯅ ꯊꯣꯛꯀꯅꯤ ꯈꯪꯉꯝꯕ ꯇꯥꯔꯒꯗꯤ ꯉꯇꯥꯅ ꯆꯪꯂꯛꯇꯨꯅ ꯏꯖꯥꯕꯦꯜꯕꯨ ꯀꯟꯖꯔꯝꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯁꯤꯡꯕ ꯑꯁꯤ ꯌꯣꯒꯦꯁꯅ ꯈꯔ ꯍꯦꯟꯃꯟꯈꯤꯗꯨꯅ ꯌꯣꯒꯦꯁꯅ ꯏꯖꯥꯕꯦꯜꯕꯨ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯃꯁꯤꯒꯨꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯂꯔꯣꯏ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯋꯥꯈꯜ ꯐꯥꯎꯕꯗꯤ ꯈꯔꯗꯤ ꯅꯦꯅꯥ ꯇꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯑꯗꯨꯒ ꯃꯨꯚꯤ ꯑꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯀꯌꯥꯃꯨꯛꯀꯤ ꯃꯇꯤꯛ ꯃꯣꯠꯂꯤ ꯑꯃꯁꯨꯡ ꯀꯌꯥꯝ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤꯁꯨ ꯎꯠꯂꯤ ꯌꯣꯒꯦꯁꯀꯨꯝꯕ ꯃꯤ ꯑꯁꯤ ꯑꯁꯦꯡꯕꯗꯁꯨ ꯈꯔꯗꯤ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯃꯈꯣꯏꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯝꯅ ꯇꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯤ ꯃꯊꯟꯗ ꯂꯩꯕ ꯑꯃꯁꯨꯡ ꯃꯌꯥꯝꯅ ꯏꯟꯊꯣꯛꯄꯤꯕꯗꯒꯤ ꯑꯁꯨꯝꯅ ꯑꯣꯏꯔꯛꯈꯤꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯑꯗꯨꯒ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤ ꯐꯖꯩ ꯐꯖꯗꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ ꯃꯗꯨꯒꯤ ꯃꯊꯛꯇ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯁꯨ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯃꯨꯚꯤ ꯑꯃ ꯉꯥꯏꯕꯤꯔꯝꯃꯨ ꯃꯨꯚꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯊꯥꯒꯠꯆꯔꯤ